अहानबदा मरुइबा पाउ पिजरी मोइरांगदा ngarang Congress Party ki election campaign thugaikibagi mayokta ngasi MPCC ki President MLA Kemega Sandrana CEO Manipurda wakacharol ama pisingkre ngasi ayu pung nipan ga minute kuntra rom tarak paduai da kuki khulai paiba singna tumukong amadi itham moirang purel tamna nongmai round kya kapsinduna attack chatharakre amadi kumjali singamaga chamapan marifuni thoi da thokiba kodom pokpi ki thaudokta laikhidraba People's Liberation Army ki kadar mapan gi mafam da biyam na hika laika tamduna ikai khumnaba utkre